HOUKHIBA April ki tarik 30 THOUBAL district ki manung chana LEIBA HEIROK part 3 KABO LEIKAI dagi Sinthangamba Konsam bu Manipur police na Fakhibagidamk Ngasi LEIKAI ASIMAKTADA YANINGDABA FONGDOKTUNA Wakat Meepham Famkhre Ngasi gi Wakat Meepham aduda saruk yakibi Maira Paibi Abuzam Inawbina FONGDOKHIBADA Konsam Sinthangamba itam samna LEIKAI da pan dukan ama phamjaduna leijaba miyoini luhonggadaba su kuidraba angang asi kari maral gi damak faribano athubada Sinthangamba bu condition amata yauduna thadokpiru haina FONGDOKI Ngasigi mifam aduda tongan ba Sinthangamba athubada condition amata yaudana thadokpirakadabani micham phaba yaningde habina chingba slogan kaya su lauki sida tinjeba miyam sigi marak sida ikoi ga HEIROK tagi phagiba Sinthangamba haiba angang asi hujik mapa si so ngamtadana leiraba adugi su mathakta ma si luhong du be songarba dukan macha ma phamjaraga leijaba angang sibu maha muhoina phabiraga asumaina maran mayam asumaina pisin bibese ikoi janingte karigumba asida nungasi nimit ni humni sigi manung sida maha ko thadok pirakta taragadi ikoi makhan makha mayam gi khongjang aya loya loksin jaraga matiam ba ikoi angam masakti tawraga khongjang changsilani mama ayo dinabiyo yung pula dari bicara mapasok ngamte luang na ko itarap nila at matam na mamahay ko na sinabi ay dahil marami ka rin Sinthangamba Konsam da sirbe maran Sinthangamba Konsam da sirbe maran Sinthangamba Konsam kandi salamata yaudna Sinthangamba Konsam kandi salamata yaudna HEIROK ki misam baba HEIROK ki misam baba HEIROK ki misam baba